PAODAM ying tapri simbu hamba makta numai theng kunji suya taram oksari ngasi gi mari pau myam de pizare chama kontra mga shubha duran cup ngasi Kumalam Park Stadium da hawtokre Let's break it down hybrid team da World Hepatitis Day taram pangthokre Mahakabi hizam angang hagi chama kontra mari shubha mapok numit taram pangthokre Lunina Japan da magnitude 3.1 amayong na yuar hakre. Mapungaba pao miyam da pizare. Jamu kontra mga shubha duran cup ngasi Kumalam Park Mini Stadium da hawtokre. Ngasi tournament hawtokpagi tharam da Manipurgi na kullaba cultural heritage, military tradition amadi sporting spirit miyam da utki. Tharam da military band performance jati ki isai sakpaga lunina kalari Payatu Thangta demo Manipuri cultural performance amadi Indian Air Force ki helicopter amadi fighter aircraft seznaduna so utpana miyamgi puning chingshin ki thamaduda Manipuri Governor Ajay Kumar Vala, Chief Minister Yumnam Khemchand, Home Minister Konthauzam Govindas, Art and Culture Minister Khuraijam Loken, Chief Secretary Dr. Punit Kumar Goyal, DGP Manipur Police Mukesh Singh, Senior Civil Administration Official Singh, Army ki Mokok Thongba Officer Singh na saruk yaki ngasi ki tournament ado Governor Ajay Kumar Vala na hawdoki ahoba numit ki match ta Neroka FC amadi Draw FC na sanaki bada team animak apipa matamda panchal amata chanlaba ngamdabadagi draw chatkre Wat na laiba college ki oja chatret marifu mga rom asi lakliba October 4 manungda mention na balengak na hotnari haina Director of Education UG Director Laisram Radhakantana fongdorakle apamasi DIPR na paring nine sa tharakli ba meet the phrase ki tharamda mahak na fongdokhibani Director of Education Yuna paikhatliba thabak thorom sing miyamda marik chumna khanganaba pandamda pangthokhiba tharamanduda DIPR ki Director Dr. Thaunawjam Charanjit yauna Education U ki Director Laisram Radhakanta Additional Director Bongdamaivam OSD Dr. W Robindro amadi FAH Omana Sarukyake Paumi Singa Unaba Duda Director Laisram Radhakanta High State Asida Lengaki College Kuntra Mari Amadi Edet College Tarataret Puna College Yankai Matoi Lady State Asige District Singi Manungda College Khwaidagi Yamna Leiba District Asi Imphal West District na Puna College Taranitoi Leidna Khwaidagi Yamna College Leiba District Oire Leiba asida Anova Education Policy NEP 2020 chatnaba hawkhibadagi chahi ahum tamlamba graduate program asi ngasiti chahi mari ki graduate program oire Anova Education Policy asi chana pasiga iroinana state asida college ki oja sing wat kodong chadaba mayoknare state asi ki oina college oja ki sanction post asi punna lising aniga Lising aniga chahum humputara taruk rom ni adubu lairiba sanction post asigi manungda hawjik state asida ponna college ki oja lising amaga chamanga marfutara mathoirom khakta ole lairi hawjik state asida oja masing chatret marifu manga wat na lairi oja wat pagi changa si chada kontra homdoini wat liba oja gi masing asi hawkiba chahi dagi hawduna mention na bohona na lakli masigi matangda department asina oja chamri kontra launa bagi matangda MPSC da requisition thakre oja lobagi process asi hawjik ayamba losilakli MCSK examination pangthokhiba aduda oja lobagi process asi khara thinthakibane Marak asida lengak na naune assistant professor chani kun mga launaba approve tawre masilarok labadi state asida college ki oja wat pagi awabal leroi khali amromda chaliba chahi asige January thada Supreme Court na leba asida wat na leriba oja sing lakliba chahi mari asige manungda mention gadabani haina directive amatakre directive asilaibana state lengak na show state asida wat na leriba oja sing men khatnaba akan mamong da honare lakliba October 5 da waliba oja sing ngasi men khat pangamlagani thajai haina mahak na makata ke within koigi lairiba maybe around September October ki target October ta koina target tawjabani na sai 430 assistant professor gi launa na bagi se sisna haiba chhatra sing is da huji
वालिबा नसाई ओजा सिंग अवाट प के म्याम सिंग से 430 से लाकदी मेंशन बा सोइदम कि ngam हाबदुमा आई मयाम दा थमजे Hepatitis na navdagi liver sokchilakpa amadi cancer fawba narakpa yabasi nganna test tawduna layang haurabadi yamna laina kanma ngami haina RIMS Imphal Director Professor G Sunil Kumar Sharma phongdokre Ngazi Regional Institute of Medical Sciences Imphal Senuna RIMS Hospital gi new OPD block ta pangthokpa World Hepatitis Day git palan tharomda director na pharmacy phongdokibane Hepatitis Let's Break It Down haiba theme da pangthokpa tharamaduda RIMS Hospital Medical Superintendent Professor Nepram Sanjip Singh Medicine Department ki Professor K Romeo Se Professor T.S. Santi Devi ate HOD Singh faculty member nurse amadi layang balakpa miyoi kaya su saruk yakhe Director Professor G Sunil Kumar Sharma miyam da kanagadaba warol yawa tongan ba pamphlet ani issue release tawke loina miyam na hepatitis B amasong C gi lemna screening tawba amadi lemna laying bagi khudong chaba so fangan ki Professor G Sunil Kumar Sharma makata na phongdoki bada malem ni hepatitis na nabadagi awa chaitheng nanglibasi miyoi karor kunmari romni India ki oina hepatitis B na nabagi changsi miyoi karor mari rom amadi hepatitis C na nabagi chang na miyoi karor amagi mathaktni Samaj da hepatitis na nabadagi miyam na piriba awa chaitheng asi koknaba blood test tawduna ngana layang haurabadi kanba ngamgani masna palan tharom pangthokpagi su mai pakpa oigani haina phongdoki चलगा स्क्रीनिंग तौबियु अदुगा मखा तरफ फॉलो अप अखोगी एक्सपर्ट डॉक्टर सिंह की तौबियु हाइना मैम थमजगे अगचरी थैंक यू Poets Foundation Manipur chapter amadi saite thopanglof satholop ani na khusam naraga ngasi mahakabihizam angang halge jam kuntra mari shuba mapong numit thoram event thaw resort hanubicheng loktaki auditorium da pangthokre thamundu da people Poets Foundation Manipur chapter ki chairman Charchan Thiam saite thopanglof satholop advisor B Bisambo Sharma loktak khorje lup ki president Birbabu Laisram Patriotic Writers Forum Manipur ki President Nauribam Khambaluang amadi Fiction and Poetry Club ki President Thaudam Netrajit na ponna President member sing oina saruk yakhe lekhidraba lamdam sigi saknairaba iba mahakabhijam angang halna iramba thobandong ningai debi haina mingthonba saireng asibo naha oriba iba Rakesh Nauram na pathokna haudoki banga sigi thamadu da scholar oinam chitrandana anghang hal and today haiba hiramda wangang khe tongan bai bai bi kun mangarom na sereng sing pathoki ngasigi tharamadu da sarugya ki bai vi sing na layo krab mahakabi angang hal gi photo da haikat lekat tamduna ikai khumna masu utki ngasigi tharamadu gi matang da ofam kya phongdok laduna Poets Foundation Manipur Center gi Chairman ju oriba saite academy award research an thiam na phongdoki bada lamdam sigi tanglaba mahakabi hizam angang hal gi mapok numit tham ama loktak imagi masai kolda pangtok pangambasi yamat nungai fawe Maramdi lamdam sigi amatangairaba ifik khamba thoibigi wari nafam oriba loktak patpan kharbai ba mahakabi angang halgi mafamda hailei katna ikakumno upa fangjaba simangna Manipuri saite mapal fari ekhoigi saite nongmagi chaukhot pehengalakli haibagi khudam amani sarjan thiamna makhatana phongnukhibada lamdam sida pokhiba masak nairaba ibasingi marakta thoidokna chauthokchaningai oireba aiba amani hizam angang hal mahakna Manipuri saiti amaso kunai gidamak lauramba singthaningai oireba thodang sing amadi mahaki wakhalon nasibo malemgi miyamda sandokna bagi wakhalon da ngasigi tharamasi pangthok pani phongdoki Scotland na yumbu oiduna thasgi kolhumdoi dagi hauduna Glasgow City desa thariba kolhumdoi shuba Commonwealth Games lisingani kuntarukta India gi mohot chinna saruk yariba Manipur gi weightlifter Rishikant Sanambamna India gi ahanba silver medal fanglakpada Rishikant gi imung manungna nungai phongdorokpagalona matung tarakpada Rishikant na gold medal lawnawa thauna hapkani haina Rishikant gi makhura Chanambam ibom chana phongdorakle Konthozam Assembly Constituency ki manung chana leiba ngairangbam makha maning lekai da leiba Rishikant gi yumda akhanana unaba amada ipom chana makha taraduna hai icha Rishikant piklingai dagi hauna thauna leina honna bai chani mahakna sagi hostel da leina mahaki apok pi amadi apok pana nomgi shuraga phangna pasial aduna
ऋषिकांतगी शानबा चटपदा मतेंग पांगतुना लाकपनी होनबा कनबा ऋषिकांतना गोल्ड मेडल लौबा खिद्रबसु मतुंग तारकपदा गोल्ड मेडल लौनबा थौना हापकनी अमदी ऋषिकांतगी अपोकपा अमदी अपोकपी अनिमक महाकी मयामबगा लोनना अपोकपगी अनाबा अमगीदमक जोधपुरगी एम्सता लायेंग चटखिबने मफम अदुदा लायेंगनबा लैख्रबसु मचा ऋषिकांतना मेडल लौरकपदा अनाबा फाव काउथोकलुरे हाइनसु पाउदमलकी हाइनसु फोंदोकी सुनोनिंगको अदि इसाना वाखिबसे मागी अकांकनबसे मागी ख्वाइदि कनबा अकांकनबा आई तौदे यादे kai tौदे यादे आई ओदे यादे हाबि मा खनजगिने मसिदैनि यामना साउथुंगै सोय हराउ हरि कपसु कपनिंगे अदु इसाना तरबसे अदुम मतुंगसु अकांकनबा मिनिना अंगांगना अदुम वंगिनि खल्ले अमरोमदा ऋषिकांतगी मतै मचनंबम ओंबी इचन फोंदोरखिबदा ऋषिकांतना सिल्वर मेडल फंगलकपदा हाइफम खंगदना नुंगाइबा फावी ऋषिकांतना सानबगी लाइव येंगबदा अहानबदा पाखतपा फावकी अदुबो सिल्वर मेडल फंगलकपा मिकुप अदुददी हाइनिंगाइतना नुंगाइबा फावकी फोंदोके अहानबा थुलपगिदा माना थांकपगिदो यामना इसादा पाखतपा हाइतारे तुकतपा हाइतारे निको अदु फावे अदुगा कोनबददी याम नुआइबा मो फाव पनबे याय चनंबम ऋषिकांतना कॉमनवेल्थ वेल लिफ्टिंग चैंपियनशिप लिसिंगनी कुलमंगा नेशनल गेम्स यावना तोंगानबा चैंपियनशिप ता मेडल क्या फंगलखरबा लमदमसिगी माय पाकलबा सनरे अमा ओइरी ऋषिकांतना स्नेट्स केजी चाम कुंथ्रामथोय अदुगा क्लीन एंड जग ता केजी चाम निफुमदोय अपनबा केजी चानी हुमफुमरी थांगतना निशिब मफम कंदना सिल्वर मेडल फंगहौखिबने इंडियन रेड क्रॉस सोसाइटी बिष्णुपुर डिस्ट्रिक्ट ब्रांच की तरामरी शुभा मपोक कोमन थरंग मैलेना नोमुगी ओइबा ऑर्गन डोनेशन कैंप अमा रिम्स के एनाटॉमी डिपार्टमेंट ngasi पांगथोखरे थरमदुदा ऑर्गन ट्रांसप्लांट प्रोग्राम रिम्स के ट्रांसप्लांट कोऑर्डिनेटर सिंह लाइस्रो मोनिका देवी अमदी चुंगथाम प्रीतम आईएसएस बिष्णुपुर डिस्ट्रिक्ट ब्रांच के सेक्रेटरी डॉक्टर हुइड्रोम रोमेंसो सरयाबगलुना नंबोल कोंखाम अवांग लेकाइदगी लाइस्रम श्याम केशोना महाकी हक्सांग अपुंबा महंग लेखिरब मतुंगदा मियोइब खुनाई याइफनबा थबक थरमसिंगदा सिजननबा कथोकले हाइना वासकपगलुना गवर्नमेंट ऑफ इंडिया के मिनिस्ट्री ऑफ हेल्थ एंड फैमिली वेलफेयर नेशनल हेल्थ अथॉरिटी की मखादा notdo.mohfw.gov.in दा होल बॉडी डोनेशन की दमक रजिस्टर तौकी बिष्णुपुर डिसी पुजा एलांगबमना ngasi बिष्णुपुर मिनी सेक्रेटरी कॉम्प्लेक्स लेबा कॉन्फ्रेंस हॉल दा डिस्ट्रिक्ट एडवाइजरी कमिटी DAC अमसुंग डिस्ट्रिक्ट समन्वय कमिटी DSC फॉर लिसिंगनी कुंतरुक कुंतरे की अहानबा क्वार्टरली रिव्यू मीटिंग पांगथोखरे आइवार डिस्ट्रिक्ट ऑफिस बिष्णुपुर डिस्ट्रिक्ट एडमिनिस्ट्रेशन बिष्णुपुर के खुसमनतना पांगथोखिबा रिव्यू मीटिंग असगी मरोइबा पांदमदी कन्वर्जेंस अमसुंग इंटरडिपार्टमेंटल कोलैबोरेशन की खुथांगदा यूथ डेवलपमेंट असि हेन मपांगल कन खलकनबा अमसुंग डिस्ट्रिक्ट अदुदा पांगथोखलिबा माय भारत रजिस्ट्रेशन की ड्राइव असि हेन मपोंग फारा पांगथोकपा ngamnabagi damakdani मीटिंग अदुदा डिस्ट्रिक्ट यूथ ऑफिसर माय भारत बिष्णुपुर प्रिंसी गुप्ता माय भारत के विजन अमसुंग ऑब्जेक्टिव की मतंगदा अकोपा पावर पॉइंट प्रेजेंटेशन अमा हाईलाइट तौखे लोना यूथ एंगेजमेंट फोकसिंग ऑन एजुकेशन स्किल डेवलपमेंट एम्प्लॉयमेंट फिटनेस रिक्रिएशन अमसुंग वॉलंटरी अपॉर्चुनिटी क्या मतंगदा मयेक सेंगना सुवाना थमके थरमतुग मैलेना DC पुजा इलामम डिपार्टमेंट अमसुंग स्टेक होल्डर्सिंगना हौजी बिष्णुपुर डिस्ट्रिक्ट चथरिबा माय भारत रजिस्ट्रेशन की ड्राइव असि हेना अपुंग फानब होनबदा कोऑपरेशन पीनबा अमसुंग माय भारत पोर्टल दा एलिजिबल ओइरबा यूथ सिंगना रजिस्टर तौनबगी थबकसिंग पाइखतपदा अपील तौखे प्लेटफॉर्म असना वॉलंटरी लीडरशिप डेवलपमेंट कम्युनिटी सर्विस स्किल एनहांसमेंट अमसुंग सिविक एंगेजमेंट दा युम खुदोंचाब कया पीरी लोनना नहा ओइरिबा मियोसिना नेशन असिगी सखत थौरांगी दमकता
wahanthok liba contribution kya pi bangam gadoribani DC gi maiki degi mai varat na piriba kudong chaba sing asi district asi eligible oiraba youth sing da pungfana yehonaba line department education institution amasong stakeholder sing na yaiba makai program asi da youth sing na pungfana sa yahanaba coordination leina honanaba appeal tawke nupi singi yaifanaba manipur lengakna haudokiba scheme ima nong thanglima yaifatengbang scheme gi kanaba pigani haiduna beneficiary singdagi miyoi kharana maram chadna lawshin khiba senpham sing pong nifuni pangi manungda beneficiary singda handokta batarabati logi oiba mateng lawrugani haina moirang panchangdagi youth activist konjengbam bipin chandrana fongdorokle moirang lamkhaida ngasi pangmi singa unaba amada wapamasi fongdorokhibani Bipin Chandra makha takibada inkom jale singani kolomdogi nupi lal numita XCMN birena ima nong thanglema yaifating bang scheme asi announce tawro matong lisingani kunmari da muk launch tawke madugi matong lisingani kuntaruke July kunithoi da anoba CM yumnam kem chana sanction tawduna beneficiary khuding maki account da direct beneficiary transfer tawragani haina laukthokpa laikhrabani adubu moirang kendra da leiriba beneficiary lisingani chatuk hen masidage kanagumba sitting MLA worker ni haijaba kharana beneficiary sing asidagi tungan senpham kaya khairam ki amadi madugi proof amasung evidence matik chana leire lakadorib scheme asige senpham asi tha amada lupa chamanga khaktamok fangadoribani adubo lairaba miyoi singi pukchak thatpadawna beneficiary account da changjarakataba senpham matpa haibasi lairaba miyoi singi ngaksham metpane mahakna makha takibada MLA ki office ta laklaga Aadhaar submit tawraga MLA ki consent yauraga scheme asi pigadabani hainasu MLA ki wakarna sandoklame wafam asi kayam sumlibano haiba dumailinaba department nasu thidokpiu scheme asi ki lakhraba account dagi changkhraba sembam sing asi MLA office ta kauraga submit tawhallaga ma ki political mileage longnaba honarabra haibasi achopatu hang ama oiragle maramasna beneficiary sing asu lakliba scheme asi ke senpham asi kanagumba kharana khot thingjilaga loba yaba nate hainas haibasi khangbiu haiki haina adon lok fikir bas kema mani tawadabu talak asida mara kendra ko da leiriba beneficiary lising ani ga chatuk henba beneficiary asigi masa dagi xyz MLA gi sitting MLA gi worker ni haina hajaramba kogi mi oising asina beneficiary sing asidagi lupa chani kharam yawi chahum kharam yawi khara dagi chani pan kharam yawi changa kharam yawi aduna akoi si ground report loin lojare video proof lejare accountable loiba akoida proof piba yagadaba akoida loinamak adugi footage lejare ngasi Japan gi kharom thangba Kumamoto prefecture da magnitude 10.1 amayona yuar habagi thodokta yumlising kaya electric funkidre lambising amanga ta thokre amade shopping mall amagi saruk khara kinthabagi thodokta miyoi khara siram lagani thajanare Japan gi prime minister sana ne Takaichina Tokyo de Liba Mag office ta pawmi singda haikibada yuha habana sokalaba mafam sing authorities singna yingsinbagi thabak kanna chathari miyoi kaya ama aso panangbagi mafam khara da electricity fangdabagi mai chakpagi lamsing thong sing amanga ta thokpagi amadi building sing ningkhaibagi paw fangle aina mipung khudingda masa soida ngamdana safaga mafam singda hongdokinaba hairi miyoi lak ahum rom Evacuation center singda hongdokhinaba khangan kre hainasu disaster management agency na hairi You are having a sokalabam from Singda Mating Panganaba Lami Lising Home Chamangarom Taragani Hainesu Takaichina Fondoki Media report Amada You are having a Manungda high speed train that Tongbo Mukia Amushu Asopan Krihari Sanabagi Pauda or Jiribam Sports Association AJS and Sendana Jiribam Higher Secondary School Gi Sanabunda Tim Tarana Saruk Yadna Sanariba Humshuba KH Arab Jan Begum Memorial Sub Junior Boys Under 15 Futsal Football Tournament Lisingani Kuntaruki Sanaki Baroiba quarter final knockout
मैच की अहानबा मैच दा CKCA ना यौक्लपो पांजल निपान सोनुदा माइती पीदना CKCA सेमीफाइनल संख्रे अदुगा अनिशुब मैच ना KMYC ना CKCB बु पांजल अहुम सोनुदा माइती पीदना KMYC सेमीफाइनल संख्रे लालिबो तांग कुंट्रा माथुदा अहानबा सेमीफाइनल नुंगथिल पुंग अहुम ताबा मतमदा सोनापुर GPSA का NFC का सानगनी अनिशुब सेमीफाइनल मैच ना नुंगथिल पुंग मरी ताबा मतमदा CKCA का KMYC का सानगनी अरोबिदा मोरेपा अमोहना म्यामदा पिजरे चामा कुंट्रा मंगा शुबा दुरान कप ngasi खुमल लंपा स्टेडियम दा हौतोखरे Let's break it down high benda World Hepatitis Day thorong pangthokre Mahakabi hizam angang halgi chamu kuntra mari shuba mapok numit thorong pangthokre Lunina Japan da magnitude 10 ama yong na yuar hakre Imesotong pizza banga city matang solution jare mi ing tablo simbok kum jare